पांथोकदौरिबा मिखलदा मणिपुर मियामना बीजेपी दा लेंगाकनबगी पांगल सिन्नरबदी बन ब्लॉकेट लैतबा चौखत थौरांगदा हेना माई ओनसिनबा लमदम अमा ओहनगनी हाइना बीजेपी की नेशनल प्रेसिडेंट अमित शाहना फोंदोखरे। मणिपुर प्रेस क्लब की निफुनिथोय सुबा फाउंडेशन डे पांथोखरे। चीफ सेक्रेटरी ना तोंगान तोंगान लमदा हक्सिना हाइसिंगबा पामी पुथोकपदा मिजेंग चंगहनिंगी हाइख्रे। अमदे रोजर मिसिगी मतंग चथरकिब केस की राय ngasi लाउथोखरे। थौदोक असिदा सेनरिबा एन अजय कोर्ट ना जेल थाजिनख्रे। खुरुमजरी ISTV की मणिपुरी पाउमियंग ताबिरिबा पुमनमक पुतराम नोक्सरी हौजिक मपुंग ओइबा पाउसिंग निमिनिनि सथगदबा बीजेपी की नेशनल एग्जीक्यूटिव कमिटी की मिफम न्यू दिल्ली म्युनिसिपल कॉर्पोरेशन हॉल दा नेशनल प्रेसिडेंट अमित शाहना हंदक मिखल पांथोकदौरिबा स्टेट मंगादा अखन्नबा मिटिंग थमलदुना हौदोखरे। पांथोकदौरिबा मिखल असिदा मणिपुर मियामना बीजेपी बु लेंगाकनबगी पांगल अदु सिन्नरबदी बन ब्लॉकेट लैतबा अमसुंग चौखत थौरांगदा हेना माई ओनसिनबा लमदम अमा ओहनगनी हाइना अमित शाहना फोंदोखरे। पांथोकलिबा नेशनल एग्जीक्यूटिव मीटिंग असिदा बीजेपी मणिपुर प्रदेश की प्रेसिडेंट KHS बाबानंदा इलेक्शन मैनेजमेंट कमिटी के कन्वेनर TS साउबा बीजेपी थोंगाखी मिफमतुदा मणिपुर मियामना मतम कयागी ममांगदगी मायोकनदुना लाक्लबा बन अमसुंग ब्लॉकेट की इशूगी मतंगना मरु ओइबा इशूनी हाइना बीजेपी की लुसिंगबसिंगना पुथोक्तुना खनखी। मथौ निंगथिना पांथोकपा ngamdraba स्टेट गवर्नमेंट असिदगी मणिपुर मियामगी मतेंगा लोइनना बीजेपी बु लेंगाकपदा लाखहलबदी सेंटरदा लैरिबा नरेंद्र मोदी ना लुसिंगबा गवर्नमेंट असिदगी तेंगपांग कयागा लोइनना चौखटलंबिदा खुमांग चौसिनबा ngamgani हाइना अमित शाहना थमखी। मिफम असिगी मनुंग सन्ना मिखल पांथोकदौरिबा स्टेट जनरल सेक्रेटरी राम माधव MP प्रहलाद पटेल अवांग नोंगपो स्टेट बीजेपी के जोनल ऑर्गेनाइजिंग सेक्रेटरी अजय जामवालगा लोइनना मणिपुर की बीजेपी टीमगा मिफम पांथोखी। मिफम अदुना प्राइम मिनिस्टर यावना बीजेपी यूनियन मिनिस्टर अमदी नेशनल लीडर सिंह यावबा मिफम पांथोकदबा मफम अमसुंग मतमगी खनखी। MLA TS बिस्वजितना मणिपुरदा मिखल की कोर्ट ऑफ कंडक्ट थुगाइदुना स्टेट गवर्नमेंट डेट बैक डिपार्टमेंट सिंगी थबक लौरिबसिंगी मतंगदसु मरिक सुंबा रिपोर्ट हयेंग बीजेपी मणिपुर प्रदेश की टीमना इलेक्शन कमीशन ऑफ इंडिया दसु चतुना हिरमसिगी मतंगदा वाकटकनी हाइदी। मणिपुर प्रेस क्लब लिंखटकीबगी निफुनिथोय सुबा मपोकोमन थौराम मेजर खुलदा लेबा क्लब असिगी संगलेंदा पांथोखरे। थौराम अदुदा चीफ सेक्रेटरी ओनाबा किशोर DGP LM खौते IPR की कमिश्नर के राधा कुमार अमदे अमजुगी प्रेसिडेंट वांगखेमचा समजाइना मरु ओइबा मियोइसिंग ओइना सरुक याखी। थौरमदा मरी लेना वेटरन जर्नलिस्ट अमदी ममांगदा अमजुगी थौपुरमबना नवंबर थादा असम की गुवाहाटी दा पांथोखिबा निपाल सुबा नॉर्थ ईस्ट मीडिया स्पोर्ट्स फेस्टिवल दा मनामथुम लौरखरबा स्टेट के जर्नलिस्ट सिंह दा सुखदोल पोटपीदना पुकनिंग थौगतखी। चीफ गेस्ट ओइना सरुक याखिबा चीफ सेक्रेटरी ओनाबा किशोरना मणिपुर दा फोंगलिबा पाउजे सिंगी मगुन चही 19 रोमगी ममांगा चांगदमनबदा यामना फगतले। हौजिकी मतमदा मियामना पाउचे पाबगी मौंग होंदोरक्तुना ई-पेज सिंगदा पाबगी हैनबी लाक्ले। हिरमसिदा पाउचे पुथोकलिबा कांगबुना यंगसिनबा मथौ ताई। मीडिया हाउस सिंग हिंगनबदा पाउमिसिंगी थौदांग चावी हाइबा मिपुंग खुदिंगमांगना खंगनारबनी सिनबा संगे प्रेस हाउसिंग कॉलोनी लिंखटनबा होनबदा सरकार की माइकेदगी पांगबा याबा मतेंग पांगनी। प्रेस क्लब क्लीन एनर्जी पुथोकनबा होनबदा मतेंग ओइननबा सोलर पैनल सिंग हापलगनी। पाउमिसिंगनसु क्लीन एनर्जी पुथोकनबा मियामदा पाउजल पीबदा अचौबा थौदांग याबियु हाबेगा लोइनना चीफ सेक्रेटरी ना हौजिक लेरिबा जर्नलिस्ट सिंगी फिबम हेना वांगबा थाकता लाकननबा अककनबा हिरमदा हेना हैसिंगबा पाउमी पुथोकनबा होनबदा अचौबा थौदांग याबियु हाइखी। जर्नलिस्ट की पीरिबा वेस इन खंबदा मसिदा रोल ऑफ द करी हैनी मीडिया हाउस हाइदारे मीडिया हाउस इशू मखोइसु पार्टनर अम ओइफम थोई स्टेट अमसुंग पीपल ना कानबदुना दैट इज वन साइड ऑफ द स्टोरी नि अतोपना मीडिया हाउस सिंगसिदा एम्प्लॉय तोरिबा जर्नलिस्ट मैम सिंगसिना पाउसि फोंगगा मीडिया हाउस सिंगसु चौखटलिबनी मखोइसु सेंदा लंबी ओरेबनी अदुर बोइद मखोइसु रोल लेब्रा लेतब्रा लेफम थोक्तरा हैबसे कोइ क्वेश्चन हंगनिंगाय ओय माय एडवर्टाइज सु चलोइदरिबनी अदुरगदि मखोइना जर्नलिस्ट सिंगसिदा पिफम थोइबा माय खुसुमन हाइतारे मसी मसाइगी वेज बोर्ड की वफम का थंबी खरे मसी मतिक चाना आई पिफम थोकप्राइन खाली
Saruk yakiba ke Radha Kumarna hausikki matamda pause pahudabada laifam khandaba mioi kaya leire makhoi gi awaba koknanaba press ki suti hantha haningi matamgi khongjal thorak liba social worker sing asengba social worker haiba thidoktuna mingtholasi yamna laina launa hotnariba sithingbada Pamising na lauriba thodang chawi sarkar na tawgadabana hanthana lairiba asimen khatnaba hotnagani phongdokhi DGP LM Khautena mamangi chahi singa yengnabada police ka media ga gi marakta lainariba mari hena phagathan bangamle media asi matam leba khibikta marup oina lawi police amasung media na mathau pangthokpada singnaba sing thengna duna lai haiba mayak sengna khangi miyam gi yaifanaba paujal pibada hena mityang sangma mathau tai haikhi Amzugi President Wangkhemcha Samjaina Paumising na pairiba kolomasi pangi isinba yaba nate solising nolokpaga loinana ahalaman sing masak khangna chatpatangai phade Lising masamapan mapudrani thoidagi ngasi phawbada lamdamasigi paumi Nepal nongmaina kapkhre makhoigi manungda sikhiba kaya su yaure mioi nifuni palom asok apananghan khre paumi singi aifa thorang paikhat pakni ba hantha hanna ba handak ta lottery pangthoktuna corpus phanda lupa lakh marfudagi tadana thamjilagani Ahal oraba pensioner sing da piramba sanfam henkatuna lupa lising taruk ta piragani lukhrabi pensioner sing seu lupa lising ahum yaholagani paumi singna khunai gi damang achumba paudam thamnana ba hotnabada mai onsilasi haiki aina hajuning budi ai gi nusijaraba bona fight member sing dani noi khoi khadi pikpa community da khoi press community ni aina khoi community si khoi nusinasi ethics kangna isa gi thabuk tawsi aina amju gi thabuk ma pakthok ma tamda noi miyam pura ma khoi yong punsilaga thabuk tominasi English singani taramathoigi Mars tuk kutang kunda yaksang manungda singjamai police station gi manung sana gari de thokiba nongmai kapagi thodokta Irom Roger Kauba Wangkhai Ningthem Pukri makham mapal dagi naha amale khidabagi matangda CBI na thizilaba matungda chatharakhiba case ki rai ngasi District and Session Judge Imphal West ki Judge Manoj Kumar na lauthokre Thodoksidha senariba nongthombam Ajay IPC ki section 304 part 2 amasung arms act ki section 27 ki makhada conviction pikre Loina nangasidagi judicial custody da remand pikre thasigi taramathoida sentence hearing jathagani hairi Nongthombam Ajaybu jail da thajinaba court room dagi puthorakpada court ki complex ta leramba miyoi singna Nongthombam Ajay da omsinnarakpada court complex ta khatna chainabagi thodok thokre Police na mafam adudagi asoi angam yaudana Ajaybu sajiwa jail da pukre ningsing bayai Nongthombam Ajay gi apokpa Nongthombam Biren Congress government ta leramduna thodok thokibe sahi aduda IFCD minister oirambani mahangna apokpa masabu case asigi matangda police ta sinabaga loinana case asimaksu CBI da sinaduna thigatna naba cabinet na warep laukhibani Handak pangthokadawriba mikhalasida BJP gi oina miyoi mari mangadagi hena kaba ngamloi Congress na majority phangduna mari suba Congress ke lengak soidana Manipur da lakani haina Deputy Chief Minister gai khangam nangasi babu parada leiba mahaki kwata da pangthokpa paumisinga unabada phongdokre Chief Minister Okram Ibobina Lusingba sarkar asi miyamna nungsiduna Congress party da chauna thajaba leiri Manipur da Congress party natana atopa political party amatana lengak pangamloi haiki BJP na Manipur da lakadar 2017 election sida masing yamna kagani haibududi aikoina hagedaba nate prajasing hajikadaba aikoina khanjaba phawdi mi mari manga digi adi hemang mudrang khanjaba adubu yamna kaaba ngambo shinu ko aikoina medo prajana just of jagadaba adubu makoigi mawangsidadi prajasing na yarakadaba mandi hana khanjaba hatare haimanba thokadra 2017 election matung samuhanna thampun majority phangada sarkar se hanna paigani Ban blocket ki matangda BJP na Congress party bu thabak amata tawdre rajniti ki khutong chaba launa na bahon aduna lairiba hairiba wafam asi aran ba wafam nei cabinet mi phom pangthok tuna blocket ki matangda center da kayarak hanna khanganduna lakle state government na su paikhat pham thokpa thabak paikhatli hojik chathariba economic blockade asi NSCN IM na akan ba wafam ama haibada soidena tokhigani chathariba blockade asi BJP NSCN IM amadi UNC punna chatminaba manba makhoi masal ki marakta understanding ama leinaba manba thawong kaya lai haiki aduna koi yamna suspicious ba yamna mupamani hada khanjaba high order of conspiracy
labor man for if the center give a strong message to the NACN, I am leadership. Sorry, blockade sorry, lip to guni. Madam, discipline number enforced to view. I was a quick high seven. Professor Gamumai Kamena Lekidabada Tinka Rakwang Zapriak from Assam Manipur Nagaland Amadi Lekidrabagi Imung Manuna Sinduna Awaba Pongdok Patauram Amangasi Major Koldalaiba Mahakimayum the Pangtokre Tauramaduda NEC Secretary Ramuiva Hanagisi Minister Radabinot Koizam Dr. R.K. Nimai Minister Oiramba Kasim Riva DP Panmai KS Panmai Tongan Tongan Mapuruk Kilusing Basing Tongan Tongan Political Party Kilusing Basing Amadi Saknai Rabamiyo Kayana Saruk Yak Wangang Kibesina, Gamumai Kamena, Lamdam Asigi Miam Gidamakta Taukiba, Singtaningai Oiba Tabak Tauram Singuning Sinki, Ramuivana, Laikidraba, Professor Gamumai Kamena, Awangpok Lamdam Gidamakta, Zakat Tawangi Tabakaya, Paikat Kiba Amadi, Paikat Nabohanaram Batabak Tauram Kayamiam the Kangan Ki, Mahangna Manung Matam Sadana Laikidaba Asina, Mahangna Paikat Nabohanaram Batabak Sing, Mapung Pahan Bangamdre Haiki. A prolific writer. I was a great admirer of him from this time. But in 1998, when the 5th National Game was held in Manipur, Professor Gamumai Kamena was Cabinet Minister. He was the chairman of the city committee. I was the convener. And we felt that North-Eastern Council should be a chain of change. It should be instrument of change. Unfortunately, he passed away too soon. He was like a father figure to me in the North-Eastern Council. Major Krugiyumda condolence service Pangthok Laba Matung Namsing Kaithel Manbida State ke thak tai kai khumna bagaloinana Lairon Janki Saknaraba academician Professor Gamumai Kamai Lairol Salingai Mahapu Ikai Khumnaba Utpo Oina Tamenglong District Headquarters ta Kaithel Singkana Khide Dukan Singthonglo na khi BJP Tamenglong Office ta su awaba phongdok pagi mifam pangthokhi Zeliangrong Miyamna Lusingba sina Laikidabada Thamoi Sokna awaba phongdok pagaloinana Imung Manunggi awabada su saruk yari Deputy Chief Minister Gaikhangan Nasu Professor Gamumai Kamena Lekidabada Awaba Phongdokre Mahak Lamdam asigi saknairaba historian ama oibata natana asengba social worker ama suni Mahakna Lekidabasi Zeliangrong community gi natana Manipur gi oina mention bangam laroi daba ahoba ama lairagani haiki Sukuma leader ama aikoi gi irakta Lekidaba ase koi Zeliangrong isinau singi mangzebata natana Manipur ese hogi Mangzabadi had an Tamzani man like the cinema or the creator who had Tamzabagulina Magi Atma Santi when I saw my from the what has about Tamzanova, we saw my from the Tony Jerry. Professor Gamumai Kamena Lekidabada Manipur Pradesh Congress Committee President T.N. Haukipna Awaba Phongdokre Mahakna Lekidabasi Manipur Miyam gi kathokpagi lamda thabak tawramba saknairaba misak ama mangjabani hairi Professor Gamumai Kamena Lekidabada MP Dr. T. Mainena su awaba phongdokre Mahakna Lekidaba asina kathoklaba oza miyamna sakhangnaraba academician amasung singthaningai oiraba politician ama ekhoina mangjare hairi CPI Manipur State Council nasu Professor Gamumai Kamena Lekidabada awaba phongdokre Mahakna Lekidaba asina historical research ki lamda chauna ahoba ama lairagani hairi BJP Thangmaiban Mandal, BJP Hayok Mandal, Rongmai Literature Society, Rongmai Naga Council Manipur, Council of Tribal Language and Literature Society of Manipur nasu Professor Gamumai Kamena Lekidabada awaba phongdok nakre. Gamumai Kamena Lekidabada United NGOs Mission Manipur, Manipur University Alumni Association, Koireng Youth Organization Manipur, BJP Sagolban Mandal, Zeliangrong Union Assam Manipur amasung Nagaland amadi Manipur ex MLS Welfare Association nasu awaba phongdorakli. Hauzik pawgai maraktana break amatang. BSNL Mobile
Roaming chatpada incoming free oiraba amatta ngairaba laibak asigi jingnung manung singda khwaidagi chawba signal coverage lairaba call rate yamna pikpa sopnatagi minute amada paisa kun manga khadana yaraba 339 khatang hapiraga any network da unlimited call tobiduna wari sabiyu amadi 1 GB data su pangbiyu. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Venetia Coaching Center, the best and the only trusted coaching center in Imphal. Admission open for 11th foundation course for classes 6 to 10, which will be started on 16th January 2017. Our toppers in the SSLC examination 2014 are: first position as Sterliza Anoli, second position as Lintwebi, third Lunia Nangbam, sixth Mira Sinam, and 21st Bameshore M. Hurry, limited seats. Sweet dreams in every way, full of love, joy and more, and love, 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 love. Hey, hey. Sweet dreams, loungewear for the family. Pain relief ointment. Khwang naba, ok sikpa, tang sikpa, phu naba singda sinaba yarba, lipsa putna puthok saba Oza. Breaking the Taram Noxeri, Makataba Pauda. RPF के एग्जीक्यूटिव कमेटी की मियोय ओइबगल लोनेना PLA की असिस्टेंट चीफ ऑफ आर्मी स्टाफ स्पेशल वारफेयर लेफ्टिनेंट कर्नल खुंदोंबम रामेश्वर जनवरी की मरी निमिदांग पुंग मापन मखाइरोम ताबा मतमदा मनुंग मतम चादन लेखिदबदा RPF अमसुंग मसिगी लानमी PLA ना नुंगाइतब फोंदोकपगल लोनेना इकाई खुदंबा उलगली फ्रांतसिगी सेक्रेटरी पब्लिसिटी रोबेन खुमन की चेरोल अमना लेखिद्रबा रामेश्वर क्वाकैथेल हैनो खोंगनेम्बी थोकसोम लेकाइदेगी लेखिद्रबा KS निंगथेमजाव अमसुंग लेखिद्रबी KS ओंबी अमुगी मसानुपानी महाग लिसिंग समापन मरफु तरुक्तगी लेबाक मियाम निंगतमनबगीदमक इंडिया की मथक्ता निंगतम लान हौरिबा RPF ता मसाना पामना यावरक्तुना पार्टी की थबक तौबा हौरखी PLA की तरह निथुई सुबा बेसिक मिलिटरी ट्रेनिंग फंगदुना मपुंग फाबा PLA अमा ओइदुना इंडिया की लानमिसिंग की मथक्ता चथबा लानफम कयादा सरुक यारखी लानफम सिंग असिदा हैथोई सिंथोइना निंगतम लानमी ओइरकपदा नतना PLA की मोबाइल बटालियन सिंग अमसुंग स्पेशल फोर्स की कमांडर ओइरखी लिसिंग अनि निपाल अमसुंग तरा तरुक के RPF के अनि सुबा अमसुंग मरी सुबा पार्टी कांग्रेस ना एग्जीक्यूटिव मेंबर ओइना खंदुना पार्टी असिगे लुसिंगबगी थौदांग लौखी महाग मतम लेबे खिबिकता पार्टी अमदे लानमी की थबक थौरम सिंगबो मांगदा पुखनबा होटनबदा चोकथबा नाइदबा निंगतम लानमी अमा ओइबगा लोइनना ममा लेबाक मियाम अमसुंग पार्टी बु थमोय सेंगना निंगजबा मनिंग मखा तमना हिंगबा पामजबा थौना लेबे लुसिंगबा अमने महांगना लेखिदबा असिबु इकाई खुमनबा उत्पगी थौरम यूनिट डिपार्टमेंट अमसुंग स्टेशन खुदिंगमक्ता पांगथोखरे लोइनना लेखिद्रबा लुसिंगबा असिगी इमुंग मनुंग साgai नातै मरुप मपांग सिंगे अवाबदसु RPF अमसुंग मसिगी लानमी PLA ना सरुक यारी हाइरे अंद्रो केंद्र के MLA TS श्यामकुमार ना केंद्र असिगी यारिपोक यामबेम की मियोय कयाम असा खंगंदना MLA श्यामकुमार दा सौगले हाइना मीडिया दा फोंदोरकली बसी अरान बने श्यामकुमार बु सौगतपा लैते हाइरे यारिपोक यामबेम मथक लेकाइदा मियांगwi मेफम अमा फामलबा तुंगदा पाउमिसिंगदा फोंदोखिबदा TS श्यामकुमार ना यारिपोक यामबेम की मियोय लिसिंग अमा चामरम हेनबा मियोय कया मंगोंदा सौगले हाइना फोंदोरकलिबा मियोय सिंगे मनुंगदा यावबा मियोय सिंगना श्यामकुमार बु पेंदबा फोंदोखि मखोइना मखा तारादुना MLA श्यामकुमार ना नेशनल फूड सिक्योरिटी की चेंगलेम न पीबा जिंगा भान मंगा मंगा अमदे लोन कया पीगे हाइदुना था खरगी ममांगदा फोटो खोमखिबदि लई पीखिबा फोटो सिंग अदु महाकपु सौगले हाइना पीखिबा नते हाइरिबा फोटो सिंग असि हौजि हौजिक MLA ना मंगोंदा सौगले हाइना मियामदा नमथाक तौरकले चथरिबा थवोंग असि चमजरबा मियाम बु लौनम्बा पंगबा सिबगे थवोंगनी MLA श्यामकुमार लमदम असिगी मियामगी ई चुप्पा चौखत थरंगी सनफम पुमनमक लाना सिजिनखिबा मियोइनी महाकपु सौगतपा लैते हाइना फोंदोरकले अंद्रो केंद्र की मनुंग सनबा यारिपोक यामबेम पोलिंग स्टेशन
7/32 amadi 7/33 da lairiba voter listing ama henbana MLA Syam Kumar da sawgal lahana phongdokhi wafam adu April ge tang 10 da yaripok yambem ge lai lampakta miyam ge oiba mifam ama phamlaba matungda masa masana ayabe piduna sawgat khibani haina yaripok yambem da pangthokpa pawge mifam da lamdam adom ge miyoi singna phongdokre Yaripok yambem da lairiba sanabam inawbigi yumda pangthokpa pangwisinga unaba aduda singa kham mani harna hojiksu MLA Syam Kumar bu sawgatli ngarang Syam Kumar bu yambem mathak lekai degi miyoi amana sawgat khiba leite haina phongdokhiba du angakpa poi Syam Kumar da yambem gi miyamna sawgatliba asi rajniti gi thawin sinnati haikhe Manipur Sarkar ki tongan ba department singda handak mikhal gi mangoi na thabak kaya lauduna join tawraba matungda thabak puba yaungna khre adum oinabak atopa thabak khara dilauna na ba process atharingai da khangaudana taramathoi suba Manipur Vidhan Sabha gi mikhal gi matam lakthopaga loinana court of conduct sana khibedegi thabak lauba nanghaudre masina maram oiduna miyoi kaya chauna ningba kainare ISTV News na phangba pawgi matung ina thabak sangnanabagi damakta pisin kiba sanpham kaya handoknanaba hotnabada asauba thabak amasu oinare hairi nakalamaromda department kharagi thabak launabagi damakta written test pangthokraba matungda interview gi matam leplamba kaya adu election court of conduct sana khibedagi matam kaktana yaithokna khre sairak election court of conduct sana khrabasu that back tawraga thabaki phol haidokpa yawrakadra haina singnaba leibedagi political party kharanadi kupsan sanaduna leinari chief electoral officer gi maikaidagidi election court of conduct sana khrabanina thabak launanabagi process sathaba yaroi haina phongdokpa wafam laikhrabani Social exclusion, marginalization and deprivation in Manipur haina mingthon balarik amangasi Manipur University gi Vice Chancellor Professor Ajay Prasad Pandey na phongdokre Vice Chancellor gi conference holder pangthokpa lairik phongbagi thoram aduda Manipur University gi School of Social Science ki Dean Professor N Lokendra Center for Studies of Social Exclusion and Inclusive Policy ki Director Professor E Bijoy Kumar Susaru yakhi BC Professor AP Pandena Manipur University ki Department pumna magnasu lairik kaya puthoktuna mahairoi amadi samaj da kanaba pinaba honasi haikhi Lamsang Kendra gi manung sanba tingri dagi sambirok ta balambi asi athuba matamda semba loisindrabadi hana semlam le balambi asi tawkhairaga khunja singna sel khaina duna semlagani haina tingri development committee gi secretary S Nabana phongdorakli kilometer taruk makhairom sang balambi asi Ministry of Rural Development ki PMGSY gi makhata semba hauram laga loisindana thambani Ningol sakoba mamangda WBM lawbaloi khrabasu ngasi phawba koilas thadre mari lenaba singda kayarak hanna wakatlaba semjin bidre sarkarna athuba matamda mijang changbiu haikhi matamdagi hentorabani ekoi tigadar haijare masil loisenbiu kayara khairabokta ekoi ngasi bo loisende maramandana ekoi na hujik togdegadoisi ekoi di hujik masil chatpa yadrabani na hujik di chatpa yadrabani na ekoi di कोथोगा मसी लेरिबा चाइरिबा नुंग मयाम जे कोई खुंगंगी प्रजा सिंगना कोई पांगनना कोथोक चरगा मसीदा चटपे यानबा कोई खुनगी लेरिबा पैसा खरसिना कोई युंधोंगी खायरगा बालू सिंगन थारगा कोई मसी चटननबा कोई सेमजरगनेबा Thasigi marida Hairo Kendra gi manung sanna ukhongsang mayale kaida MPP gi President and Sobha Kiran BJP member Radhesam gi workers ngi marakta thokiba khatna chaina bagi matang da ngasi ukhongsang mayai Japan le kaida miyam gi mifam pangthokre thodok sigi matang da TS Radhesam bo lanna uhanna ba honarakpa yaningda ba phongdok nakhi MPP gi President Sobha Kiran na thangjam Radhesam gi yum manakta laklaga TS Radhesam gi worker thangjam Radhesam bo imungda pusillaga mahaki escort singda nongmai kap nanaba paktak piduna mafam khangdana nongmai kap khibani Sobha Kiran gi escort sing natana thodok aduda atopa nongmai paiba kana amata yaukhide thodok thokpa matamda mirep oigadawriba thoksom Radhesam leiba sunate thodok thoklaba matung miyam thomjinaba lakhibani hiramasiga mari lenana Radhesam bo ukhongsang da changba thingle phongdorakli basi laibak thibani ukhongsang da kanagumba mirep amatabu athingba thamde phongdorakli Lalibadi MPP gi President wariba State Assembly da achauba thodang loriba misak amana magi laikai or magi lamdam kendra sidaida nongmai masing round khangdana kapa magi laikai da bawa adumaina kape atopa assembly constituency mada mana thadokpa candidate amada di karamba makhangi lalong chatharagani aigi laikai maina ai yamna janingde magi nongmai maruse mafam matam chana mana phuba horakpasidagi angang mayam changjannare hupsannare adagi magi iskota haiba mana
nongmai kapo haiba mana nongmai kapo hau hairak pasidagi magi isko sina sonda onthon nongmai kapa kanda aidi thongji mapala leirimina aigi mapatam na sakre nongmai maruse aina khale mana kapi ba nongmai maruse khara nemdana kapa ga disida leiri singsi loina sirani adu mayam ji sing thongna badagi ma ji chen thok leraga thong thakdana leiriba sidaida sapu yan kanai kari loina mak thugaire Kairau Kendra gi MLA na Mayam gi Thadarak Senpham Lokthokre haina Kendra asida BJP gi Mirep Oigani Hairiba Gopen Thongam Nangarang Mahaki Mayumda Pangthokiba Atal Bihari Bajpai ki Marvudrani Thoisuba Mapokoma Numit ki Thoramda Haikre Thoramaduda BJP gi ticket ta bhot lap kani Hairiba S Lala N Itomba T S Tony amasung T Samananda Susaru Yakhi Ticket tanariba makoy mangagi manungda ticket phanglakpa miyoida amato aina saugatnabagi firep jasin hanaba amok hanna warep laukhi Kisan Morcha BJP Kumbi Mandal na Sinduna Party Workers Singi Conference ama Kumbi Kaithel la pangthokre Thoromga mari lenana BJP Manipur Pradesh Kisan Morcha gi lisingani tara taret ki calendar amasu Morcha gi President KS Nabakumar na phongki Thoromaduda Kisan Morcha Bisnupur District ki President O Sana Ningthau Vice President N Imobi Bisnupur Mandal Morcha gi KS Romeo su saruk yakhi Oinam Kendra BJP gi mirep oinanaba sem sariba oinam Radha Kishore gi Mikhal gi campaign haukre Radha Kishore na Mikhal asida mahakna mai paklabadi Kendra asigi sothariba khudingmak menkhatpada achauba thodang lawgani maru oina thaknaba ising lambi thong mahai masing amasung analayengda ahen mamideng sangani haikhi Manipur State Sumanglila Council la sinduna iboyama Sumanglila sanglenda chathariba tarahumdoi suba Sumanglila ningtham kumaigi ngasi taruk ni sanba nimita naharol khongthang artist union gi social worker utkre hiramasida khanba pauda mama Pamhai babu larik tamnabu hotnabada mama mapana yu yonduna sentan ki yu yon magidmakta apokpa mapabu sakhangna basingna nongmoina kaptuna hatki mama su laiman oduna taibung thadokki Thawdok aduna maram oraga pamhaiba mayai kabasinjak number 4 nongmai lalonba miyoi oiki lalhauluk amagi losingba laingam khulai oina sizinaduna mari makhong khanghandana miyoi kya amusu hatki pamhaibana sathariba aroma thabaksing thupsinduna thamlaga miyam mamangdana social worker oina laiki orphan home linkhatuna miyamna minungsi chawu sai isai sakpa sanarosingna tengbang piduna puksin singba sakhi Nongma sakhangdaba miyoi kharana pamhaiba hatnaba tanarakpada nongthangna mahakpu kanbikhi pamhaibana nongmuni sara tanuna hingjaramba nongthangbu mahakki lambida pusinkhi mahakki manau nupa wanglen busu Manipur police ta SI oina hapikhi pamhaibagi makhada thabak tawbadagi nongthang sen payo miyoi amadi oikhi adubu mahakna haiba pamhaibana tadaba pamhaibana haiba mahakna yaningdaba yarakpadagi mahak thabak tokhi Makoi thabaktagi pothakibagi maranda pamhaibagi khutpuna nongthang hatki wanglena mahaki nungsinajbi likla tomigi mokpa puremaga loinana mayam hatkiba pamhaiba amasung laingam hatlaga lila loisinki lila asina ngasi aikhoigi khunaida masana masawa social worker ni haijaduna miyam nungsiba saribasingje kanano haiba masak takli asiguma social worker sing asibu miyamna thajaba thamduna mihut oina thadoklabadi kari oirakni haibudusu ulli adubu phattaba miyoisingbu hatlaga waroisin purakni haiba manba Paujen ama University Yengsil Haningi. SI Wanglen Mahaki Kulai Mapam Matam Naidana Sizin Haliba Asina Mahak Afa Mini Utnabo Hotnava Kuro Tanghali. Panamak Warabasu Lila Asi Matanga Sap Sanraba Lila Amani. Lila Asi Rocky Mitain Iraga Naba Warepana Lamjing Lamtakani. Biramangol, Gokul, Henry, Dakesor, Romes, Bhumesor, Okesor, Kisan, Sanju, amasung Ramesh na saruk yaki lila asigi matangda lamjing lamtakpa naba warepana ISTB da phongdorokpada leiriba ngasigi situation sina maram oiraga arap mafamda leiba artist singna lila tamnanabagi lakpa matamda khudong chadaba kaya mayoknariba asina hojik oiriba awaba phibam simak handaki lila tambasida narol khongthang artist association gisu Chawna mayokna jeki maram masimakna chapchana ekhoina lila asida hainingniba se artist singna yoba ngamdabagi amadi director ga artist singa anigi marakta pau phaudoknaba walhobagi mami amadi
ꯇꯥꯔꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ Hayang Sathariba Festival asigi tere ni zanban mita sumthang Creative Artist Association gi nonglai utkani cameraman nanago loina na pawdam jariba ningthakongam sana jabu mitai Imphal East Police Commando amadi kunmathoi suba para special force na top khongnang makhongda frisking checking chathabada UNLF ki myoema fare hairi Farba myoy adudi mangsatabam Gajendra Singh alias Telhaiba chahi nifu manga apokpa laikhidraba M Manihar luang sangbam makha laikai degini makha taba investigation ki dabak Porampat Police Station da sinakre haina Police Department ki PRO na thadorak pa cherola mana khangalakli hojik pawgi marak thana break amamuk To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in education. Changi labor solak padagi producing aktaba, akcham choktarba, tumba chaba yaraktaba, khong hama nungayaktaba singkidamak, amatta ngayaba upaidi, Jolib syrup, amasu Jolib capsule with changi sinabyo. Fangbiragani lakadoriba imoinu imagi ira thaunida tangai fadana changadoraba angobanga pengba amadi ngaton ngasimak order tobihau pengba amadi ngaton gidamak akaknaba stockni fangfam S Tomba and Sons pengba farm hyangthang Manipur da amata ngairaba square feet lising kunmuna park sarba largest supermarket Sigma Bazaar Dengkuru anoba sahi lising ani gi sukna tratre na lakuta Sigma Bazaar miyamda pure melamine crockeries kejita subata gi lupa chanida wholesale rate ta offer pizen kudong sabasi mangan biganu ngasi maglection biro Sigma Bazaar Dengkuru Marai koni ai koi sindam sangi apun ba Amukana taram noksari pangkataba pauda ngarang numidang pung 10 minute ni furom taba matamda moredagi Maruti car da thorak pamyoi ama heroin oigani singnaba angoba powder gram chama yankhai ka konana loksau da leba tara ni suba asab license na phare hairi phagalaba myoi adugi maming sasang haukip apokpa hemkhosan Tengnopal district ki chamol khuldagini phagalaba myoi amasung potlam singasi more police ta sinarakre packet tara mathoi adu saponi makhumda hapsilaga purambani hairi Ngasin midang wairam pung marirom taba duwaida more police station gi kharom da kilometer mangarom chatlaga laiba honefai khul mayada BRTF ki thabak suraga halakpa sinmising ponglakpa tata 407 ama accident thokpada sinmi tara nipal sokle khudakta asokpa sing more hospital da pukhatuna laika nakhi mi ahum gi phibam thina sokpada gi imphal da purakna ba hanari hairi Economic blockade ki khudong sabe lauraga hojik cement amadi yot ki mamal su hanagi mamal dagi lupa chama yankhai dagi chani phauba hen yon bagi thabak chathare masida sarkar gi mari leina besing yauna kanagumba amatane yangsindre pot lalon bagi thabak tawriba mioi sing asina hana economic blockade ki mamang da star cement bag amada lupa chamri yankhai piramba adu hojik chatruk tagi chatruk kun phauba yole yot monda lupa lising ma chatruk piramba adu hojik lupa lising ma chani panda yole Imphal jiri lambida pot purakpa asida lambi khara sangi haiduna pot ki mamal khangen hengat pagi thabak chathariba asida kanagumba amatana yengsindana thamli Imphal Dimapur lambida hana lauramba tongan ba tax sing aduri hojik Imphal jiri lambi chatpada laudre haina lambi asida chatliba gari driver amana khangalakli pot ki mamal hengaliba si yot amadi cement laloliba kangbu singna khutsemgi oina mamal tangkhat hanbani hairi Manipur Laumi Lup ke Executive Committee ki meeting ama Irabat Bhavan da leiba Laumi Lup ki office da pangthokre Laumi Lup na Manipur ki Chief Minister amadi Bharat ki Prime Minister da tankhiba dabi kaya thabak ta pangthorak tabadegi matangda mifam aduna kupna khanani nakhi
Sahi humpu suraba laumi singda thagi pension lupa lising tara phangangadabani Loktak project na sohalaba laufam sigi matik saba compensation athuba matamda phangangadabani Food Security Act thabak oina phajana pangthoktuna tha amada seng kg manga lupa ahum gi sangda phangangadabani Ithai lokong gi pibam phagathan bagaloinena ningtham gi maru marang laumi singda ningthina phangangadabani haiba dabi singadu athuba matamda thabak to onthokadabani hairi Hauzik sanabagi pao muk phangbigani Kuntaruk suba KC Malik Memorial Football Tournament ki ngasi sana ki ba quarter final League match ta United Joint Brothers na digar SSC bu goal mga ahum da thoi kre hayeng Koki Sporting Club amadi Zairel Pokpi Youth Club sanagani Indoor da tha sigi mapallagi hogadori ba Kuntaret suba National Cano Spin Championship for Sub Junior Boys and Girls samasung Junior Senior Men and Women gida saruk yanana ba All Manipur Canoeing and Kayaking Association gi sanaro yangkai mapal official ani ngarangdagi tongan ba flight ta Impal thadok ba hokre UNC na economic blockade chathabana tangai phadana sanaroi sing association na thana na bahot na bada khudong sa daba kaya marum mayok nai Miyam da awaba piriba ban blockade asi athuba matam da loisinbina ba pongning jingsilakli Silong da ngasi sanaki ba National Football for Santos Trophy da Manipur na Tripura bo gol mari sinoda thoi kre S Subasna sanabagi tara suba minute ta phangba penalty ama amasung minute kulumdoi da gol amaga chankhe Paulen Lal Khongsaina minute kunthani thoi amasung nifuni thoi satpada gol ani chankhe Thiam Konzilda Chathariba Ahanba Isaikol Trophy 6 aside football tournament ki ngasi sanaki ba Ahanba Master YBC Langdum amasung Waithausiru Youth Club a goal ani sanaduna draw chatkre ani suba Master Kiam gi Muslim Football Club na KMF Sibu goal taret ani da thoikre TS Bir Chandra Singh Football Academy tabung khokna sinduna Academy SG Sports Complex ta ngasibegi non-residential grassroots sahi tarahum doi makhagi amade Youth Phase Under 16 regular football coaching sai NERC Impal gi Director Francis Marin na hogdokre pangthokadoriba coaching asida sahi taradagi taret phawbagi nupamasa marpudra manga da AFC C license holder utam somorjit amade AFC appearance lokena tambi takpigani Youth and Students Welfare Club Sabongkhok na sinduna Sabongkhok Playground da team tara tarungna group mari thokna khaidokuna chathariba second Sabongkhok Cup ki ngasi sanaki ba ahanba master YSWC team B Sabongkhok po YDCL pungdong bamna goal mari amada maithibe pikre ani suba match ke sanaki bada Moirang Kampu FC na ANNL ke som bungbo goal mapan amada maithibe pikhe Ani suba match ke sanaki bada sana Kaitel FC na YUC yengang pokpibo gol ani sinoda maithibe pikhe Sajing inat kandalup na sinduna Sajing Kangjaibung football ground da chathariba kunipan suba Langthabal Kendra football tournament ke ngasi sanagada ba LSC Langthabal laktabadege MRC Sajing Mairen khongda thoihankre Assam ki Bokagata chathariba sub-junior national football championship ta Manipur gi ahanba match Mizoram gi makhuta goal ani amada maithikre Mizoram gi goal ani adu Laro ki ma amade Lalun Sangana match ke umpunipal amadi hubujatare suba minute sankhe Manipur gi goal aduna Laisram Bisal na sankhe Manipur gi mathangi match tha sigi tarada Arunachal Pradesh ka sanagani Housing makhata ba sanabagi pau boyai ning thobjamdagi amuk phangbigani Nongchopana Sagol Kangelop Team A Langjing Achopana Khurai Polo Kalapo Maithiba Piduna Marisuba Running Trophy 11 Open Polo Tournament ki champion oikre Nongchopana Sagol Kangelop Langjing Achopana Sinduna Mamang Thagi December tang tara mangatagi Polo Team tara tarukna saruk yaduna Langjing Achopa Sports Complex Chatharakiba Marisuba Running Trophy 11 Open Polo Tournament ngasi loisenkre Loisan bagi thoramda veteran journalist political analysis lehauk thabam Sarachandra Nokchopana Sagol Kangelop Langjing Achopa ki president Sograkpam Hemanta Central Agricultural University ki head department of animal sciences Dr. T.S. Ranadhir Kangla Religious Committee Kangla ki member Dr. Waikom Romets
Forest Department gi RFO Nongthombam Achouba amadi Group Center CRPF Langjing Imphal gi Commandant Muna Kumarna Thoram Mapusing oiki Satharakiba tournament asigi ngasi aroiba numit ki sanakiba match ta yumbu nungchupana sagol kangjilop team e langjing achobana khurai polo club panjil taruk ahumda maithiba piduna satharakiba tournament asigi champion oikibani nungchupana sagol kangjilop team e langjing achobagi mai pakpagi panjil singadu TS kawbana ahanba anisuba amadi marisuba sakarda panjil mari sanki atopa panjil ani aduna L atangba amadi P ojitna anisuba sakarda sanduna match asi mai pakibani maiti Oraba Kurai Polo Club ki panjil ahumadu e Rogerna ani super sakarda panjil ama e Jugindrona ahum super sakarda panjil ama amadi T Rosanna mari super sakarda chankibani winner oiraba team nukchupana sagol kangjilop team e langjing achobada trophy ga loinana lupa lising kuntra runners up takiba Kurai Polo Club ta trophy ga loinana lupa lising kun thoram mapu singna khusinaki Singkai Hunba Polo Club amadi Nambun Mapan Polo Club team B Kuntrahom do Super State 11 Polo Tournament ki quarter final sangkre All Manipur Polo Association Sinduna Imphal gi Mapal Kangjebungda Thasi gi tang mari degi Polo team kunithoi na saruk yaduna chathariba Kuntrahom do Super State 11 Polo Tournament ki ngasi sanakhiba ahanba match da Kripsa Polo Club Naurem Thongna KNMM Riding School Singjamai team Sibu Panjal Taret amada maithiba pikre Kripsa Polo Club Naurem Thongi mai papagi panjal singadu dollar na ahanba amadi ahum super sakarda panjil ahum Alex na ani suba amadi ahum super sakarda panjil ahum chanki atopa panjil aduna Deepak na mari super sakarda chanki bani KNMM Riding School Singjamai team sigi amatangareba panjil adu lamyan bana match ki ani super sakarda chanki bani Tournament asigi anisuba match ki sanakibada Singkai Hunba Polo Club na Thangmiban Youth Polo Club pu panjil ahum anida maithiba piduna quarter final sangkhibani Singkai Hunba Polo Club ki mai papagi panjil singadu Pari Khomba Bronson amadi Suraj na match ki ahanba ahum suba amadi manga super sakarda sanduna match asi mai pakhibani maiti orba Thangmiban Youth Polo Club ki panjil ani adu Rishi Kumar amadi Premjit na match ki ahanba amadi ani super sakarda sankhi Tournament asigi ahum suba match ki sanakibada Nambun Mapan Polo Club team B na Texam Polo Club pu panjil taruk mangada maithiba piduna quarter final sangkhibani Nambun Mapan Polo Club team B gi mai papagi panjil singadu Tarunna ahanba ani suba amadi manga super sakarda panjil mari sankhi atopa panjil ani aduna Ibomchana ani super sakarda sanduna match asi mai pakhibani Texam Polo Club ki panjil manga adu Uparna ahanba ani suba amadi ahum super sakarda panjil ahum sankhi atopa panjilani aduna Ranjit amadi Tombina ahanba amadi mari super sakarda sankhibani Sathariba tournament asigi hayeng ahanba match ta Ibudho Marjing Khubam Kanbalup team B amadi KNMM Riding Polo Club Singjamai team A ga sanagani anisuba match ta Manipur Police Sports Club team B amadi Khurai Polo Club team A ga sanagani ahum suba match ta Kripsa Polo Club team B Naurem Thong amadi Nungchupana Sagol Kangjilup Langjing Achobaga sanagani Manipur Cricket Association Sinduna Luang Sangbamgi Luang Popa Cricket Stadium da Sathariba ahum suba MCA W Pralhada amadi W Ramananda Elite Cricket Tournament ki ngasi sanakhiba match ta Rez Naga Mapalna PTRC Paswibu ran Nipalda maithiba pikre PTRC Pasoi na tos ngamduna ahanba betting tobada over kuntra Nepal ga ball mangada wicket loina turaga ran samaga supna mapal lokhi masigi pakhumda ani suba betting tokiba Rez Naga Mapalna over kumathoi ga ball marida wicket ani khak turaga apiba target adu yoduna match asi mai pakhibani ngasi sanakhiba match asida Rez Naga Mapal gi sanaroi Mintu Chandrana ball yankai humdoida ran nifuma pal loduna man of the match takre Hayeng Stadium asida Napsa Kha Imphal amadi YAC High School ga sanagani Manipur Veteran Cricket Association Sinduna Oriental College Ground da Sathariba First Strongbam Subol Memorial Veteran Cricket Tournament ki ngasi sanakhiba match ta Model Club Team B Singa Makhana Napsa Kha Imphal bu wicket marida maithiba pikre Napsa Kha Imphal na tos ngamduna ahanba betting tobada over kuntareta wicket loina turaga ran marphuni thoi khak lokhi masigi pakhumda ani suba betting tokiba Model Club Team B Singa Makhana
over kulumdoida wicket taruk turaga apiba target adu yogduna match asi mai pakhibani ngasi sanakhiba match asida model club team B singa makhagi sanaroi denimna wicket ani amadi run taratre logduna man of the match takre hayeng IWBCC Imphal West amadi Cyclone Thangmaibanga sanagani Ahan by State 11 Mini Boys 4A-side under 35 kg football tournament ki final da All Oripok amadi LKYDA Laifam Kunuga sanaragani Rising Knowledge Club Khuyathong na sinduna club asigi ground da team taranitoina group mari thokna khaidoktuna mamang thagi tang kunmanga digi sathariba Ahan by State 11 Mini Boys 4A-side football tournament ki ngasi sanakhiba ani suba semi final match da LKYDA Laifam Kunongna YSC Khuyathongbu penalty da goal amada maithiba biduna final sangkhibani team animangna apiba matamda goal amata sanaba ngamdabadagi kick from penalty mark na decide tobada LKYDA Laifam Kunogi sanaroi Gobinna kaukhiba penalty adu chanduna match asi mai pakhibani Sathariba tournament asigi aroiba match tha asigi tang Nepalgi nungthil pung ani tabada All Oripok amadi LKYDA Laifam Kunoga sanaragani RFC Khamnam Lerak amadi Mama FC Sagolbal Nepal Super State 11 M Rabichandra Memorial Football Tournament ki semi final sangkhre M Rabichandra Trust Kyangwei na sinduna Kyangwei Ideal High School ground da team taramanga na group mari thokna khaidoktuna mamang thagi tang kunmari digi sathariba Nepal Super State 11 M Rabichandra Memorial Open Football Tournament ki ngasi sanakhiba ahanba quarter final match da RFC Khamnam Lerak na KMLDO Kyangwei Muslimbu goal ahum amada maithiba biduna semi final sangkhibani RFC Khamnam Leraki mai papugi goal singadu Susilna match ki ahum suba amadi kulumdoi suba minita goal ani chanki atopa goal aduna nauchana match ki taranithoi suba minita chanduna match asi mai pakhibani maiti orba KMLDO Kyangwei Muslim gi amatangarba goal adu Herojina match ki 35 suba minita chanki match asida KMLDO Kyangwei Muslim gi sanaroi Herojit amadi RFC Khamnam Leraki Piabung amadi nauchada center referee na unsporting behavior gidamak yellow card utkhi tournament asigi anisuba quarter final match ki sanakhibada Mama FC Sagolbal na LFC Kyangwei bu goal manga ahumda maiti biduna semi final sangkhre Mama FC Sagolban gi mai papagi goal singadu sana tombana match ki taruk suba taramatoi suba amadi taramari suba minute goal ahum sankhi atopa goal ani aduna goal mai amadi itombana match ki kun suba amadi kun 33 suba minute sankhi LFC Kyangwei ki goal ahumadu Roshan Juisen amadi Bikasna match ki Nepal suba taratare suba amadi kunmari suba minute sankhi match asidasu LFC Kyangwei ki sanaroi inauda center referee na unsporting behavior gidamak yellow card utkhi Sathariba tournament asigi ahum suba quarter final match hayeng nungthil pung amatabada Roger FC Sandipur amadi Yaripok United ka sanagani Mari suba aroiba quarter final match hayeng nungthil pung ahum tabada apunba FC Kyangwei amadi LLK Karamga sanagani Naurem Youth Volleyball Association Naurem Nambona Sinduna Association asigi ground da team taranitoina group mari thokna khaidoktuna ngasidagi mari suba State 11 Junior Volleyball Championship hokre ngasi ahubu numit ki sanakhiba ahanba match da Yumbu NYBA team A Naurem na KLYC Khuri lekaibu set ahum ama kunmathoi kunmanga taramapal amadi kunmanga taranithoi da maithiba pikhi ani suba match ki sanakhibada bakhe sana kaithelna SWYC Santipurbu set ahum sino kunmanga taramanga amadi kunmanga tarahumdoi da maithiba pikre Thagachari boyai hauzik makhata na aying asagi pau amuk phangbigani Ngasigi oikhiba aying asagi pauda ICAR Lampel Patagi phangba paugi matung ina ngasigi khwaidagi sakhiba degree Celsius kunithoi dasmik Nepal khwaidagi ingba degree Celsius taruk dasmik taruk nungsitta yawba ising manilgi sang ayukta sada maripu mapal nungthilda sada nipu Nepal oikhi ngashigi nong chukide aroiba maroiba pau amuk handak pangthokadawriba mikhalda Manipur miyamna BJP da laingaknabagi pangal sinarabadi ban blockade laitaba chawkha thawangda hena mai onsinba lamdam ama oihangani haina BJP gi National President Amit Shah na phongdokre
Manipur Press Club ki Nifunithoi Suba Foundation Day pangthokre Chief Secretary na tongan malamda haksin na haisingba paumi puthokpada midyang janghaningi haikre amade Roger Misi gi matang da chatharaki ba case ki rai ngasi laukthokre thodok asida chenari ba N Ajay court na jel la thajin khre ISTV na pizaba paw matang asida loisanjari miyang tabiri ba pumnamakpo amukha na khurumjari